Hi mayambu amukana taram nokchari ngasi video sidi akhoi Android phone gi oina home screen layout ta akhoi ani thona classic amasung gesture anova update ta MIUI update ta Android gi oina akhoi si classic tani hojik laise haibadi akhoi na to kaingoma app ama changorsu akhoi button yaw back button yawba adagidi full screen full back adagidi recent app yaw smaina navigation button yaw sibu classic aduga gesture hai na ama si mangre khot kare kamaina back chatino khotino kana ngaw su leibni ko adu mi gi apambani adu aigi wani gesture snai si navigation snade si update gesture doin update tawramni adugi feature atop lei adu hai video yengasi kamaina change tawuno habado setting da changani mobile gi settings da mobile settings da layer mobile settings da changa matung da search tawrasi home screen layout na home screen layout da tholai home screen layout da changa matung da chungma da chingdaraga system navigation an laigani system navigation da changani system navigation changa right side da layer khoi bottom hadi classic se khoi bottom is siri thoina laite thoina haninga laitra hetare gesture da on matamda adum masana sida singdaba matamda akoina full back chatpadi kamaina chatkani makha dagi ching sumaina makha dagi chingkani aduga recent app chatpada chingkhallaga hold tawar thamgani aduga back chatpana left tagi nataga right tagi chingaga and back chatkani adumaina sumaina taaga dum laireko adu yengsi akoina full back chalasi dagi dum makha dagi chingkhalasi makha dagi sumaina chingkhalakpa matamda full recent app ta chala sumaina recent app aduga jaga amatta namasi adu app amade ta changaga akoina full back chatke hai taragadi adum chingkhalaga dum invite ke badum full back ta dum chalan adagidi app amada changaga akoina right side tagi chingko right side tagi chingma tamda ma back chatkani songi su app amada changaga left side tagi chingma tamda su khoi sumaina back chatkani sumaina back chalam matungda sumaina gesture gina hena dum handy oibani nungairakpani ado mi gi ken apambani ado video video mi thasari ado atopa haidi atopa features sing tricks sing ma upload tawjarke haibadi example haibitang haijaramke engsi akhoi gi Google se akoina switch taw matamda gesture use taw matamda Android ki anova update ta akoina Google gi se right side ta akoina account switch taw matamda tak sumaina to tak chingdaraga switch tawba yai any ade Facebook kainogi account oigera any sumaina account mayam yawba Chrome oigera any app ta haitare ko YouTube ki oigera adum change tawba yabani adagidi akoina si app changaga akogi floating app haidi mase video clear tawsi video ma clear tawsi नमस्कार दोस्तों, अभी खबर ये आ रही है और आज तो मतलब सारी दुखद भरी खबर ही आ रही है। अभी खबर ये आई है कि जो मणिपुर के चीफ मिनिस्टर हैं जिनका नाम है एन बीरेन सिंह, उनके काफिले पर एक टेररिस्ट अटैक हुआ। टेररिस्ट अटैक कहें या मिलिटेंट अटैक कहा ज्यादा सही रहेगा। एक मिलिटेंट अटैक हुआ है उनके काफिले के ऊपर में, के साथ में कई सारे सिक्योरिटी पर्सनल थे वो भी पोस्ट समझे को सुमाइना अतोपा एप मा कोइना माजे फ्लोटिंग द प्ले तरोगा YouTube से फ्लोटिंग द कैन ले हलगा aduga akoina atopa app ama dum sinabe ko singba trick mayam su adum upload tawjarke adu mayam subscribe tawbiu channel sibu mayam bom hakna ta chai thank you